इमेज पाउदम मीटिंग ताबिरिबसिंगबु अहानबा मक्तदा तारामना ओक्चबगा लोनेना नुमाइथिं कुंजसोइना खुरुमजरी ngasiगी मरोइबा पाउदा मणिपुरदा थोकलिबा इरांग असिगी मतंगदा कंप्लेन ऑफ एफिडेविट अमा कमीशन ऑफ इंक्वायरी मणिपुर बैलेंस 2023 दा एमपीसीसी की माइकैदगी पिसिनख्रे लंगसाई थौना अमदी कक्सिंग अपुनबे लुपना कक्सिंग लमखाइदगी कक्सिंग पुलिस स्टेशन फाउबगी लंबिसिंगी पोर्टहोल सिंग ब्लैक टॉपिंग तौतुना मेंसिनख्रे सकनायरबी अईबी खाइदेम प्रमोदिनी की चाम सुब मपो कुमन थौरम पांगथोखरे लोनना रिलीफ कैंप लेइबा महैरोई सिंह वाखलैना दगी ngakthoknaba काउंसलिंग तौबा हौरगनी हाइना एजुकेशन एस की डायरेक्टर नंदकुमार हाइख्रे मपुंग पाउ मियाम पिजरी मणिपुर प्रदेश कांग्रेस कमिटी एमपीसीसी की वाइस प्रेसिडेंट हरीशो गोस्वामी अमसुंग मणिपुर हाई कोर्ट की एडवोकेट भूपेंद्र निंगोम्बम मैते यावना ngasi न्यू दिल्ली की मिनिस्ट्री ऑफ होम अफेयर्स हेरिटेज बिल्डिंग मेजर डीएम चांद नेशनल स्टेडियम लेबा कमीशन ऑफ इंक्वायरी मणिपुर बैलेंस 2023 की रूम नंबर 13 चतुना कंप्लेन ऑन एफिडेविट पिसिनख्रे एफिडेविट पिसिनबगी खोंसत अदुगा मई लेनेना एमपीसीसी की वाइस प्रेसिडेंट हरीशो गोस्वामी पाउमीसिंगदा फोंदोरकपदा मणिपुर थोकलिबा इरांग असी कांग्रेस पार्टी ने याम हक्चिना लौबगा लोनेना एमपीसीसी की प्रेसिडेंट कैसाम मेघचंद्र की लिचिंग मखादा कंप्लेन ऑफ एफिडेविट असी पिसिनबनी हाइकी महागना हाइबा असिगुंबा एफिडेविट पिसिनबगीदमक्ता कोई एंगेज तौजबनी मा एंगेज महात लोइनना मफमसिदा कोई लागा हाइबा रूम नंबर 13 सिदा कोई डायरेक्ट संगगा कोई हाइबा अखोगी कंप्लेन ऑन एफिडेविट से रिलेटिंग टू मणिपुर वायलेंस 2023 से कोई मणिपुर प्रदेश कांग्रेस कमिटी की महूत सिलगा पिशन जरम में इम्फाल वेस्ट डिस्ट्रिक्ट की मनुंग चंबा कदांगबन कांगचुप चिंथक्तगी कुकी मिलिटेंट सिंगना मैतै खुलदा ओनसिंदुना हंदक लेप लेतना लांदारकलिबा असिकी क्विक एक्शन ओइना 22 सुबा एआर ना 32 सुबा एआर अमदी 66 सुबा सीआरपीएफ बटालियन की अपुनबा कंबाइन टीम ना कांगचोप सोंगलुंगदा ऑपरेशन चथखरे ngasi अयुक पुंग 6 तकीना 9 फावा चथखिबा ऑपरेशन अदुदा कुकी मिलिटेंट सिंगना लेरंबा बंकर अनि थेंगनबदगी थुगाइख्रे लोनेना बंकर सिंग अदुदगी कापथोकपदा गाइरिबा इंसन राइफल की एमटी केस 10 AK47 राइफल की एमटी केस 13 7.62 mm LMG एमटी केस 303 राइफल की एमटी केस 5 अमदी 12 बोर एमटी केस अनि थेंगनकी लोनेना सिक्योरिटी फोर्सिंग लाए हाइबगी पाउ ताबदगी मफम अदुदा लेरंबा कोकी मिलिटेंट सिंग बंकर थादोतुना चेलमले हाइरी मणिपुर की लेंगाकना यंगसिनबिदुना एक्सीडेंट क्या थोख्रबा अकाई अतोइना थलबा कक्सिंग लमखाइदगी कक्सिंग पुलिस स्टेशन फाउबगी लंबीदा लेरिबा पोर्ट होल कोमकुट सिंग ngasi लंगसाई थंगना अमदी कक्सिंग अपुनबु नुपी लुपना जीआर इंफ्रा प्राइवेट लिमिटेड हाइजबदगी याबिरकना ब्लैक टॉपिंग तौदुना कोमकुट सिंग मेंशनबा हौख्रे मापी मपा पांद्रबा लेबांग अमगुम कुकी सिंगना चथरकलिबा लालोंग कयागी मरकता लंगसाई थंगना मियामगीदमक खोल ngakpa खक्ता नतना साउखत थौरांग कया पाइखलकपदा मियामना मतेंग तौबिरकपदा हाइनिंगा लेतना थागतपा फोंदोरकली मतुंगदसु असिगुंबा थौदांग कया लौखलकपदा मियामना मतेंग पांगबियु लंगसाई थौनाना मियामना यादबा थबक अमदि लिचट अमत चटलोय अदुगा मियामना यादबा थबक चथरकपा फुरुक खुदिंगी मायोक्ता मतम चुपदा लेपकनी मसीद नतना लंगसाई थौनाना लेपखिबा फिरेप मोरेदगी लांजेनरखिबा मैतेसिंग अदु मैतेसिंग तंगदु लेताना लेहनरिबा फाउबा कक्सिंग लमखाइदा ngमखै ngakpagi थौदांग लौखिगनी कुकी सिंगी मथक्ता चिंजाकी लान लेपतना चथखिगनी मसीदा इरमदा मसीदा लेरिबा मिपुंग खुदिंग मकना लेपलेतना सरुक याबिनबसु लंगसाई थौनागी माइकैदगी फोंदोरकली लुवांग अपोकपा मम्मीकोल प्रोडक्शन पुथोकपा अखोई हिंगली इमागिदमक हाइना मिंगथोनबा लेबाक निंगबा इसेगी वीडियो एल्बम अमा ngarang YouTube की खुथांगदा फोंख्रे इसे असी मोयांगथे बिनारानी देवी की मयेकता मयांगलमम विनोद कुमार न सकबनी म्यूजिकना बिशो चनंबम डायरेक्शन दा गोविंद सलाम अमदी प्रोड्यूसर ना सुशीला कोंजेंगबमनी
Kakching District ki Serong Mamang Lekai de leba BSF ki 163 Battalion A koi ki temporary outpost ta duty tawba BSF ki head constable ama masa matomta masa gi chairung da service gun na kapsin jabadagi lekan nabangam dana lekidre thodok asi ngarang numidang pung 13 rifu rom taba duai ta thoki bani hari lekidraba BSF personnel adugi maming Radhesyam Gujar Jahini Pumathoi mahaki nupi gi maming na Kamala Devi Kawi Rajasthan gi Chittorgarh district ki Nagari Gurjar Kherdagi ni hari thodok adu hek thokpaga BSF personnel adu Sugnu CIC da first aid piraba matungda Jivan Hospital Kakching da ngasi ayuk anganba pung 2:5 rom tabada pukhalapa matung pung 2:50 tabada shiri haina hospital gi maikaidagi fongdoraki bani hari asib haksang adu Sugnu police ki team na Janims ki Merial sangda thamkhre hari Lenga ka hiram kharada yanaba purakpadagi thasigi amada lilongda thokiba laibak thiba thodo aduda lekidraba singi asib hakchang lauragani haina thodo asigi matangda semkiba JAC gi convener MD Habibulana Fongdokre wafam masi JAC gi mihut chingang asi Chief Minister gi Secretariat Chief Minister N Biren Singh Minister Govindas amadi MP Lesemba yauna lenga ki luchingba singa wari shanaba loiraba matungda pangthokpa pawmi singa unnaba amada haikibani ayuk pung 13 dagi nungthil pung 2 rom fawa chathakiba wari shanaba adu loiraba matung CM gi banglom mamangda pangthokpa pawmi singa unnaba aduda Habibullah January amagi laibak thiba thodo adugi matangda JAC amadi imung manunggi mihut singa ngasigi unaba aduda hiram kharada yanaki yanabasing aduda leikidraba mangada lupa lakh 10 ex gratia piba leikidraba manga amadi fibam luna sokpa ahumgi imungda chanaba lenga gi thabak amamam piba January amagi thodo IGP amana luchingba police team amana thigatpa Lilong police station da STPO ama thamba yauna police strength hengat hanba amadi oinam dam manakta police outpost ama thamba yauri asuna lengak amadi JAC gi marakta yanaba asi leibadagi leikidraba mioi manga asigi asiba hakjang launaba warep lobani loinana lenga ka JAC ani gi marakta yanaba ama purakpadagi hana khongjang changsin gani haina tawramba khongjang singsu makhatana amata tawraroi maram asina JAC na larokliba khongthang asida miyamnasu saugatpiu amadi social media da kanagumba kharana thodo asigi matangda tongan tongan ba ofam kaya sandolaga kanglup ki oiba irang sagatnaba hotnaba asi makhatana tawbiganu lengak na suhiram asida akan mamiyang sangbiu haiki loina na koigi dilongda koigi hojik leiriba police ki karisida mapangan kan nabai damakta STPO dagi ta da STPO gi reng leiba officer amasu dilongda koi permanently oina thammani loina na koigi outpost amasu dilonga samroga tainaba Imphal Beres ki sida koi outpost ama permanently oina hangani haibagi koi MOU sign tawnazare hairiba points asida koi yanaba porakhibana maram oiraga koi ngasi leikidraba singase koi muktagi koi jakthoaga magi leikidraba singasigi shahid oikidraba singasigi mathau mangam koi matham matam lepaga koi athubada pangthoklani haina je sigi maikei thamjari Lamdam asigi leibak leihauda hauba lafoi pambi makudagi puthokpa banana peels ti launch tobagi thorom ama ngasi haingang ibudong margin da leiba margin cafe da pangthokre thorom aduda social welfare director ngangom uttam nomodolgi proprietor Selena Mutum nomodolgi managing director Dr Shapam Bishwamitra Eye Hospital and Institute ki managing director Dr Helena Nomaitem Elite TV news ki anchor Haripriya Tongbram actor Sanjana Likmabam amasung associate professor Dr Herojit Asemna athoiba mitung sing oina saruk yakhi thoronggi saruk ama oina nauna nomodogi brand ambassador hapkraba Sanjana Likmabam amadi social welfare director ngangom utamna banana pills ti launch tawkibaga loinana social welfare director ngangom utamna hai Manipur da act is policy lakpa matamda Manipur gi miyam sing paisa yamna paikhiba yai adubu mapu oibadi ngamloi mapu oina ba hotna bada entrepreneur yamna leiba mathautai lenga ki thabak khakna thabak nate ishana hotna duna lamdam asigi entrepreneur ama oiduna ishana pamjaba lambida changba mathautai hotpu hotna rabadi mai paktaba leiti haina su director utamna fongdokki horaga amu akhoi state ki economy ko lei social ei haina tumin na di lei thokya ya da akhoi hona badi lepa ya da hakane pi ngai da masage Parama khattame the last lesson lena nasagi kai haita lan marung world war marung sida
ꯁꯥꯇ꯭ꯔꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛ Consortium of Chahau Growers ki member da Chahau puthokliba longmi amadi Chahau yokhatnabagidamak thabak tawduna lakliba entrepreneur sing yahonba mathau tai masina tungi lambida Chahau thariba longmi singda kanaba kaya fanghanba ngamgani haina Economic and Resource Development Organization ki General Secretary Nahakpom Santana Fongdokre ngasi Manipur Place Club Imphal da pangthokiba paw yumfam amada wafam masi thamladuna Santana hai Consortium of Chahau Growers da Chahau thariba entrepreneur amadi Chahau thariba longmi singsu yahonbiu Manipurda puthokliba chahau gi makhal asi atopa state ka yengnaruba matamda asuki matik pothok leba mahau leba makhal amani chahau puthoknaba hotnabada yengsinabagi damak semkiba Consortium of Chahau Growers hariba organization asi matam sangna Mathau tawdaba amadi jahigi oina thagatkadaba annual report sing thagatana organization asi mathau tawdana matam kaya lairure nauna amu organization asi reform tawba hauriba asida hana mathau ningthina tawdaba members sing adu adumak yauri nauna chahau thariba longmi sing di yahondaba asimak laibak thibani chahau thariba longmi singna khangbra natraga khangdabra haibasisu khanaba mathau tai chahau marugi purity asi khangdoknaba ICAR amadi agriculture department anina ponduna semkiba committee asida lengakna lupa lakh 15 henbagi senpam thadakiba laikrabani thadarakiba senpam amadi chahau marugi quality yengsinba asi consortium asigi makhada leriba committee na yengsinlaga longmi singdagi laukhalakpa chahau maru sing adu consortium da yenghalaba matung chahau marugi quality adugi matangda NOC pigadabani adubu committee asina mathau ningthina tawdaba maramna thadarakiba senpam sing adu kadaida sizinakhrabage haiba khangba ngamdre organization asi reform tawnaba general body famba amadi mathau tawdaba members sing asigi mathak mahutta mathau tawba chahau thariba longmi natraga chahau kannabagi thabak tawduna lakliba entrepreneur sing asi hapa mathau tai haina su fongdokki ꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯊꯝꯖꯅꯤꯡꯕ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯧꯃꯤ ꯂꯨꯞ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯆꯥꯍꯧꯒꯤ ꯃꯇꯥꯡꯁꯤꯗ ꯏꯟꯇꯔꯦꯁ ꯂꯧꯕꯤꯕ ꯑꯃ ꯆꯪꯉꯤ ꯅꯠꯇ꯭ꯔꯒꯗꯤ APOꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯃꯥꯒ ꯅꯛꯅꯕ ꯅꯠꯇ꯭ꯔꯒ ꯁꯔꯀꯥꯔꯗꯒꯤ ꯐꯟꯗꯤꯡ ꯐꯪꯕ APOꯁꯤꯡꯁꯤꯅ ꯁꯔꯀꯥꯔꯒꯤꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯛꯄꯅꯤꯅ ꯃꯈꯣꯏꯅ ꯁꯨꯝ ꯃꯔꯛꯇ ꯂꯩꯔꯀꯥꯟꯗ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯃꯣꯏꯅ ꯂꯩꯅꯤꯡꯕ ꯃꯑꯣꯡꯗ ꯁꯨꯝ ꯂꯩꯔ ꯆꯠꯂꯒꯗꯤ ꯁꯔꯀꯥꯔꯒ ꯅꯛꯅꯗꯕ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯕꯛꯁꯦ ꯇꯧꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ Saknairabi AIB Lekhidrabi Khaidem Pramodini Jahi Chama Suba Mapok Kumon Thorok Ngasi Yaskul Police Land Leba MD Hall da Pangthokre Chief Minister gi Artist Singi Tengbang CMAT Art and Culture Government of Manipur gi meeting makhada da Laikol Laimarol Khorjaina Senduna Saknairabi AIB gi Jahi Chama Surakpagi Palal Pangthokpaga lunena AIB ne tawramba Thabok Thorom Singbu na hawna naning singba oina Jahi ama jupna tha khudingi tongan-tonganba Thorom Singa lunena Pangthokadaba Palalsu hawdoki Thorom aduda Manipuri Language Advisory Board Sahitya Academy ki convener Professor January.2024 Laimarol Khorjai Kolgi President Khetrimayum Subadani Art and Culture ki Deputy Director Dharmada Sharma amadi Manipur University of Culture ki Board Member Wangkhairakpam Chandrasakhi na mathangsina athoiba mitunglen Thoromapu amadi akhanaba mitunglen oina saru yakhibaga lunena MU gi hanagi School of Humanity ki Dean Professor Nahakpam Arunana AIB gi matangda wangangno oina saru yakhi amadi Lekhidrabi AIB gi photo da haile katuna ikai khumnabasu utki Thorunga mai lenena Manipur Language Advisory Board Sahitya Academy gi convener Professor January.2024 na hai Manipuri Sahitya gi lamda achoba thodang loramba singthaningai oiba nupi laktagi atangba laibak asigi lan amani Manipuri Sahitya gi anoba jukki thokliba ahomgi manungda mahaksu amani mahaki mafam chauna kanduna lei mahak maithong yambi amakhakni mahakna Manipur gi Sahitya drama theater amadi film bu chawkhatnaba hotnarambi amakhakni lunina leibak gidumak kathoklamba amakhaksuni Manipur gi Sahitya amadi kalada mahakna tawbiramba dan mayam sing adubu mahaki mapok numit asida na hongna na ningsingbani amadi mahakna tawramba thabak sing aikoina tamjaningai oi fongdoki masamak Sri Pramodini Devi masasu yamna aikoina ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕꯤ ꯑꯏꯕꯤ ꯑꯃꯅꯤ ꯂꯝꯌꯥꯟꯕꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯍꯦꯟꯅ ꯏꯀꯣꯟ ꯅꯥꯎꯀꯣꯟꯕꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯂꯧꯖꯩ ꯃꯔꯝꯗꯨꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯑꯃꯁꯨꯡ ꯀꯂꯥꯒꯤ ꯂꯝꯗ ꯃꯍꯥꯛꯅ ꯇꯧꯕꯤꯔꯝꯃꯤꯕ ꯑꯁꯤꯒꯨꯝꯕ ꯑꯕꯗꯥꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯤꯡꯊꯥꯗꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯄꯥꯂꯟ ꯑꯁꯤ ꯇꯧꯖꯕꯅꯤ
Manipur Legislative Assembly की member ओइना ताम अहुमलक खुराई Assembly Constitution दगी कारखिबत नतना Minister सु ओइकिबा ex MLA अमदी ex Minister निंगथौजम वीर हरि सिंह ना हौकिबा था December की तांग 19 दा इखंग खंगौदना लेखिदबदा Manipur ex MLA Welfare Association की member सिंगना अवाबा फोंगदोखरे अवाबा फोंगदोपगी मिफम अदु ngasi Manipur Legislative Assembly दा लेबा Association asigi office da pangthoki mifam du da sau yakiba singna lekhidrebagi mafam da ikai khumna utpa oina ani tumina leptuna awawa phongdopa galonana lekhidrebagi thawaina isorgi khoya khada ingna chikna layuna ba thongni jaki amadi lekhidrebagi imu manungi awaba su saru yarakli lekhidreba ex MLA ex minister ningthaujam bi hari singh ing kumja lising amaga chamapan marifu tara manga lising ani amadi lising ani manga da pangthoki ba Taruk Suba, Tare Suba, Amadi, Nipan Suba, Manipur Legislative Assembly, election that my Paklaki, Lunina Public Health Engineering Department, Amadi, Rural Development and Panchayati Ras Minister Oinasu, Tawpurami, and Bihari Lekidabasi, Achoba Mangzaba Amani Hainasu, Manipur ex MLA Welfare Association President General Amana Fongdorakli. Lilong Jingjao the Tokiba Hingsagi Tawong Adubo United Development Committee UDC Amadi All Sangayumpam Club Organization na akan bamongda condemn Torokli Sangayumpam da ngasi pangtokiba Park Uniform Amada UDC President MD Zafar Ali Nahai Kulai Matik Chana Paiba Kangbu Amana Micham Miyamda Nongmei Kapsil Lambagi Tawdo Aduda Kul Asidagi Miyoi Amayauna Miyoi Manga Hatkiba Amadi Miyoi Tarahena Asopan Nang Hanki Terrorist ki thawngni thawdo asida lekhidraba singi amadi asopa singi imung manungi awabda saru yajari yamna tamthiba mihal asida chenari ba khudimak Manipur lenga ki mari lenaba singna athubada fadna logi oiba ahak pacherak piduna Manipur gi asukluraba tanja asida asigumba mathong huktaba thabak asi amuk hana thokhan bigano thawdo aduna maram oiraga maitai amadi maitai pangal ani gi marakta thogalingdaba Oihaningdaba thawdok kaya thoklakpa yarambadagi lengak asigi CM NBN Singh amadi CSO kayana media gi thongda paujel kaya pibiraktuna pap tahanbikibagi damaktasu UDC gi maikidagi thagatpa phongdokli lonina Sangayumpam part 1 amadi part 2 gi area khudingmakta government ki machinery sing natana kanaguma singna Kutta Kulai Pairaga unlawful over Mongda Kunasida Changlakpa, Mipami Puntoba, Nomekapa Amadi Aki Akang Pokan Bayaba Mong Pumnamak, Kulasida Ating Batamle Haina, United Development Committee Amadi Apunba Club Organization Punna Famba Mipam Amana Warep Asi Laure, Maram Adna Karingumba Darka Lairabadi UDC Amadi Naknaba Club Organization Aduda Contact to be Haiki. Aroibada, Manipurda, Kundamina Riba, Purukuding Amato Ena, Nusi. Janana Inginasi Purup Amana Nuairodaba Wafam Sing social media da Pondok Loisi Manipurda Wapung Bhana Shanti Lehenaba Uxial Sengna Manipur Lena na Tabak Lokot Piu Hanasu UDC Amadi All Sangay Club Organization di Makedagi Hanna Ikuna request of Chahi Hobagi Yamna Nungaiba Numit Ama Oigadabada Yamna Awaba Tok Ama Lilong Jingjao the Tohan Kiba Adubu Akan Bamongda Condemn Tawi Haina the Educational Guide Center EGC Thobal Moijingi President Abdul Razak na Fongdorakli ngasi pangthokiba Park Uniform Amada Mahak Nahai Lilong Jingjao the Tokiba Hingsagi Thawdo Adu Manipuri Mafam Ama Fawada Thokhan Biganu Low Chariba San Adubu Ngakpa Low Sadana Hotnaba Haibasina Aikogi Pandam Oigadabani Adubu Yumda Leba Sanbu Chintoklaga Low Chana Hotnarakpagi Thawdong Thawng asi matungda amuk hana tawbiganu iramda masigi yamna luraba amadi nik launa leiringai talak asida hena akitu jingba pokpa yaba thawng asi community masel marakta amadi Manipurda leiriba furup khudingmakta loinana lamda masigi mafam amatada thokhan biganu haina Abdul Razakna appeal tawraki appeal tawjari aduga yamna panic oiraba leibak asigi iramda masigi sigumba tanfam masida Hen panic oiningai oiba, amadi irang thokningai oiba, thak ningai oiba, aki tujung bapokningai oiba, sugumba thawong singase, chanbiduna matung amak hanna, community maselgi marakta amadi all over the state, in the state of Manipur sida, as a whole, chathabidana bagi damakta, the Educational Guide Center, Thawal Moijingi, Maikei degi, hanna appeal tawji.
Sahi asigi ahauba numita yamna pamdaba laibak thiba lilong chingjaw thokiba thodo adubu kanagumba kharana community amada atamnana tawbadawna social media da phongdoknarpa asi yamna laibak thibani masi tawbiganu hariba thodo adu community amada atamnana tawkiba thodokna te haiba miyam pumba khangnarabani loinena masida kanagumba kharana political gain fangnaba hotnabagi thabak tawba uribasi tawbiganu haina United Maitai Pangal Committee UMPC Manipur ki co-convener Lesangkhong Taibur Rahman appeal tarukli ngasi hatta kolapati da pangthopa paw uniform amada mahakna hairiba du thamoi sengna condemn tawi asigumba thodo asi matungda thoktanaba lamdam asigi irija khudingmakna hotnaminasi lonina social media da pamdaba kaya phongdoknariba asi tawbiganu kayarak tawbiganu hairibasu hanna kana gumana kharana hanna tawbasina fattaba lakpa yai maramasina lengakna athubada thabak paikhatuna cyber crime gi teamna hariba adugumba lana sandokliba gyan tadaba mising thidoktuna gyan tahanba chumgani lonina asigumba laibak thiba thodo asida rajniti khudongchaba lobagi mawongda tongan ba mawongda sandoknaba hotnariba si aikoi khudingmaki laibak thibani Manipur asi tangdu leitana hingnabagi damak miyoi kayana tumba chaba khangdina hotnariba asida amubakali amuk Taishinaba hotnaba asi taroidabani loinana kendra khudingmaki rajniti tawbiribasingna asigumba tanja asida rajniti gi akhuba miyengna communal gi oiba wafam puthoktuna natraga isagi political gain khaktagi khallaga asigumba thabak asi tongana maikai amada punaba hotnaba kanagumba khara yawba ubugum tawi masi aikoi khudingmaki laibak thibani masi makhatana tawbiganu Manipur gi kachin koyada Khundaminariba aikoi khudingmak Manipur imalebak asi aikoi khudingmakini maramasina imalebak asi chawkhatnanabagi damak amadi kaidnabagi damak aikoi khudingmaki daita adu mafam matam chana lawminasi phongdoki yaubiba ubadongna tawi masi koi khudingmaki laibak thibani masi makhatana tawbiganu haibasimasu haijage loina na Manipur ki tongan ba kasin koya da leminariba fundaminariba koi kudimak Manipur imalebak ase koi amatagini Manipur imalebak ase masigi akoi sakhona nabagi damakta kaidana nabagi damakta koi timaki lawpham thokpa daita adom matam sana lomina se haibo pham simasu miyam da appeal tawjari Pawgi from aduda saruk yarduna Maitai Pangal Council Manipur MPCM ki President Haji Arafat Ali tampakna hai Manipur da drug laloliba drug kingpin mafia sing mapungfana muthatnaba Maitai amadi Maitai Pangal ani changna hotna hausi karigumba hotna haudrabadi tungi society amadi generation mangkinabagi machak ama oi misi mina thoklibasing asi drug kamari yamna lei maramasina lekai gi miyam tanaraga matau karamna drug muthatkadagi haibasi khanaba amadi khangminaba darkar oi phongdoki Relief camp that leriba mahairoi singi yengduna clinical psychologist sing thajinduna wakhal lena dagi ngakthoknaba counseling tawbagi thabak tha asidagi hauragani haina education aid ki director Laisam Nandakumarna haikre wafam asing asi Democratic Students Alliance of Manipur desam ki kunithoi rak suba mapok kumon thorm ama ngasi changangai uchekonda leiba comment school da pangthokiba thormadu aduga mai lenena phongdokibani ngasi pangthokiba desamgi kunithoi raksuba mapok kumongi thoram aduda education aid ki director Laisam Nandakumarna chief guest Democratic Students Alliance of Manipur desamgi president Laisang Them Lamyanba Maitina president desamgi advisor Thodam Devachandra amadi comment school changangai uchekongi principal Thodam Devachandrana guest of honor oduna saruk yaki thoramadugi manungchana desamna chahi khudingi mathau ninthina tawba afaba oja ahum khangatuna chingu Maichau Khongnang Thaba Konga award inthokbagi thorom amasu pangthoki mathau ninthina tawbagi damak handak chahi gi oina award fangkraba oja ahum adudi St Joseph Higher Secondary School Imphal gi oja akozam Jiban Natachanu Samusang Santipur Upper Primary School gi oja Y Somarendro amadi DM Community College gi oja Dr. KSS Chitrabanu ni Thormaduga mai lenena education aid ki director Laisam Nandakumarna hai mahai tamlingai matamda mahairoi singda tungan ba lambida chatningbagi apamba yamna toina thoklatli madu ningthina wakhal khanthaduna tamliba laik aduda ahanba pandam thamlaga chatlabadi tungda soidna mai pakani lonena Manipurda haukiba me homdagi hauduna ngasi fawba chathariba irang ngasina maram odna mayum makai lejidraba mahairoi punna lising 15 henbana tungan ba relief camp singda changjefam lawduna leiri relief camp singda leiriba mahairoi singi oiba akhannaba
कोचिंग प्रोग्राम कया अमसु पांगथोक्तुना लाक्ली लोइनना कोचिंग तौफम मफमसिंगदा क्लिनिकल साइकोलॉजिस्ट मियोइसिंग थादुना महैरोइसिंगदा वाखल लैना नारक्तनबा काउंसलिंग तौबगी थबक था असिगी अहानबा चयो नत्रगा अनिसुबा चयोदगी हौनबा मणिपुर लेंगाकी माइकैदगी सेम साबसु लोरे हाइना फोंदोखी। हाइजनिंग मफम अमदी अलांसा हौजिक अखोइगी सात्रगी लाइफ से नोइगी लाइफ से कोइजु नोइगी स्टेज से सब साना क्रॉस ओवर द लाए अदुना साननिंबा अदगी अखोइगी एंजॉय तमबा सुमगी वखल से पूरा चखले अखोइगी स्टेज सिटी तबुदबु सुगुंबगी स्टेज है अखोइना कंट्रोल तौरगा स्टडीज सिना अखोइगी प्राइमरी याना तमदो यादा खंगी से खल्लंग मयोन सुमग हेक चलौरबा अदु तारगदी अखोइगी लाइफ से मसी अखोइना पांबा ओइनिंबा मियोइदो ओइबा सोइदना ngami अदु स्टूडेंट्स की लाइफ सिदी मसी अखोइना फजना अखोइगी इमोशन अखोइगी अपाम वखल से फजना कंट्रोल तौरगा चलौरबा तुमदा अखोइना मणिपुर नुपीसिंगना अहेंब निसा चासित थक्सिंदुना लमजाव सोरokta अतांग गाड़ी तोंगदुना चटलिबसिंगी मथक्ता अकनबे एक्शन लौखटपा हौरगनी हाइना यूनिवर्सल मदर्स ऑर्गेनाइजेशन यूएमओ की प्रेसिडेंट मोरांगथेम सरोजिनी लेमन हाइख्रे ngasi lamphel da leiba UMO की ऑफिस ता पांगथोखिबा पाव युफम मदा वफम मसी फोंजोकलदुना सरोजिनी ना हाई मे होमदगी हौदुना थोकलिबा लान असिना मियाम खम थेंगना वानरिंगे चेरक असिदा मणिपुर दा नोमा कांगदना ड्रग योनबा चाबा मियोइसिंग फाबा पुनबगी पाव कया तारकलिबा सिमक यामना लाइबक थीबनी मणिपुर बु मालेमगी मियामदा ड्रग की लाइबाक अमगुम उहनबा पामदे अमदी नुपीसिंगना अहेंब निसा चा थक्सिंदुना लमजाव सरोकता चटलिबा असि अथुब मतमदा लेपकदबनी नुपी ओइबी कयाना येंगबा नुंगाइतबा फिजेट सेटना नुपा नहासिंगा कोइचेट चलकपासिना नुपासिंगना खुदोंचाबा लौनबगी अचौबा लंबी अमा पीरिबा नुपीसिंग UMO ना येंसिनबा हौरगनी लोनना लोना यादबा खुसु खुलाई पाइदना मिचम मियामदगी सेन खाइबगी थबक तौरिबा म्युइसिंगनसु हौजिक ओरिबा मणिपुर फिबम मसिगी येंबिदुना अथुब मतमदा लेपियु मणिपुरदा थोकलिबा लानासिगी वारसिन अमा पुरकनबा होटनबदा मियाम अमत ओइना चटमिनसी अखोइ मसेलगी मरक्ता अमगागी मरक्ता हुन्नदुना लेबगी मतम नते हाइनसु फोंदोखी। थिंजिलई खुद थिंजिलई हाय अदुब हंदकी लांदुददी प्रजा मियामजु पुन्ना लांथेंगमिनसी हाइजिबनी अदुब हौजिकती लान खक्त नत्तबिदा निसागी लाल नोंमई पाइबा मयाम नोंमई चिंगदोंद मिचम मयाम ओनसिलकबगी लाल अखोइ मसेंगी मरता हानबगी लान से कमाइन तौना थेंगनगदोइनो लुप मयाम अमा थोगलक इबा मयाम असी आइगी हाइना लोइनमा अखोइ लैनरिङैदा लुप यांखै थोगले लुप चामा थोगले लुहोंबगी मतम थानदुना सेम साबा लोइरबा मतों बोर ओइगदोरिबा म्युइ अदु लोटखिबदगी लुहोंबा काइखरे हाइरिबा थौदो असि ममांग चहिगी डिसेंबर 19 दा इम्फाल ईस्ट की इरिबु पुलिस स्टेशन कोनबा बामुन कंपु मखा लेकाइदा थोखिबनी थौदो असिदा चेनरिबा बोर अदुगी ममिंग लाइसरम रोशन चही 35 अपोपा लाइसरम दिलेन एलाई सूर्यमणि कवि इम्फाल वेस्ट की मनुंग चनबा लंबोई खोंनांखोंग अवांग लेकाइदगिन हाइरी नुपी मयुमना नौना लुहोंगनबा हाइरुबदा तौनिंगबा तौरउ लौबा ngamloi लुहोंगबसु ngamloi हाइदुना तुमिना लाइसिंख्रे हाइना इमु मनुंगना नुपा मयुमदा मराल सिरकली लोनना हाइरिबा नुपा असी अतोप नुपी अमा चेंदुना लुहोंगनबा थौरांग तौदुना लेरमले हाइरी हिरमसिगा मई लेनना ngasi नुंथिल विक्टिम ओरिबा काइनिया अदुगी mayumda paumi singa unabada mafam adugi maya paibi luchingbi naksekpam rashi kobi nupi aman haikibada roshan haiba miyo asiga nupi masa asiga chahi taragi mamangdagi nuhinaduna lakhibani adubu nupa asina nupi masa asi lobigani haiduna thajabaka ya piduna lakhibani asigumba cherak asida makoi ani luhonglasi hani yanabadagi mamang chahi gi November 10 senbagi matam fawba thanaduna laiki adubu khanghauduna nupa asina nupi masa asidagi leithoknaba thawrang kaya tawraktuna Sen bachong wafam laithokna laiki hanna angang yeithakibana maram oiraga imung manung khanglakpadagi nupa mayumgi imung manung tanaduna luhongnaba haibidasu yaraktabadagi nupi asina makhongna thongna mamang thagi December 9 da nupa mayumna chatna laiki adubu Roshan hariba nupa asidi nupi asibu hanna
yengdana lobang ngamloi haina leithoki tungda imung anigi marakta yanaba purakna December 30 da luhongna ba sem sadna leki adubu luhongbagi pungpham yorlaba bor oigadoriba nupa asi lakpagi mahuta lotna leikibadagi luhongba kaiki masigi matungda makhatana imung anigi ahallaman sing tanaduna ngasi amuk hanna luhongna ba yanna cheral phawba inadna matam lepki adubu luhongbagi matam anirak hanna leplaba phawba bor oigadoriba Roshan hariba miyoi asida natana nupa mayungi miyoi amata laktabana luhongba kaiki maramaduna nupi oibigi punsibu karisu leitana khanba Roshan hariba miyoi asigi mathakta lamdam asigi achumba tawbiriba lupchingna cherak pibiu haiki lodi haidana angangsida chitam simono izan mahalama matungda mana hoji oi filmse angangsi luhong ai luda luhong biyo ai nupi ai yumdagi sasaroi boris nang leipare ngam ta huksege haibasi isan haijabaduda nupasna hoji lakpide hoji suthi khangre haire aduna sungba thokdokse matungda kayara hangna thokdana bagta akhang hai ari kai haine koi kaino tawba mayam akhoi asummanan pamba isa singna thikapiraga nupase amona tawba yade habado para matambase maira pabi moina nama khoina pamje Pradhan Mantri Ujjwala Yojana Scheme gi makhada Yaipok Gas Service Thawal District na tongan relief camp talariba imung marifuda paisa tingdana gas connection pikre Thawal District ke Wangjing Kodampupi Sports Complex ta leiba relief camp ta pangthokpa gas connection yentokpagi tharam aduda Yaipok Gas Service ki proprietor amasung Wangkim Kendra gi MLA K Mega Chandra gi loinabi Kasamongbi Romitana relief camp ta leiba imung marifuda gas connection gi chechang stop amadi cylinder yentoki gas connection yentokpagi tharam aduga Mailenana Paumisingda Fongdorakpada Kaisam Ongbi Romitana hai ngasi piriba mateng asina miyamgi apenba haibadudi oiroi adubu miyamgi awana da mateng kharada oirabasu pangba ngamnaba hotnajabani matung tarakpada miyamgi sentok lambida mateng oinaba fisa lonsagi training amasu piragani haina mahakna makhatana fongdoki Lain lain tambagi matam yaurak labanina sarkana ipi jagi cara ibaduna koi badi araroi haina khansaraga koina mayam usalagi tulung saba gyasi mayam gumda piraga ditang oira basu mateng oina ba haidana isam yauraga tinba laksabani doina ngasaidagi se santiga pumina badaina mayam kari tauri haina wari sajabada hojik se mayam chu matam ngai laiba adagi this was adai sarap kamba khara saba natana tai kaishu taudi hai Ngasi Manipur ki tongan ba afamda pangthoknabagom Democratic Students Alliance of Manipur Desam gi kunithoi raksuba Mapokumon gi thoram Jiribam district tasu Democratic Students Alliance of Manipur Desam District Council Jiribam sinduna Rising Above Challenge Thought Quality Education haiva theme da Jiribam Higher Secondary School gi auditorium hall da pungfana pangthokre thoramasi ki makha chatharakpa oina Manipur da thokliba thokhaningdaba thawdu asida lekiraba athawba singi mafamda ikai khumnabu utpa oina minute amasu tumina lepki thoramasi da Jiribam ki social activist and Buddha Chandra Singh Democratic Students Alliance of Manipur Desam District Council Jiribam ki President Laisram Bilax Mitai Women Association for Socio-Economic and Development Jiribam District ki President and Nivarani Devi All Jiribam Mairapai AJPM ki President S Susila Devi Jiribam Higher Secondary School ki Vice Principal KS Indi Kumar Singh Desam District Council Jiribam Advisor Kangabam Bablu Singh Amadi Ethno Heritage Council Jiribam Committee Convener Senzam Sainik Kumar Singh na mathang sitna Chief Guest President Amadi Guest of Honor oina saruk yaki Tharangi President oikiba Bilax na haikibada ngarang asi ekoina program tawphamgi sem saba tawringe asida Wangoi dagi oja debe na phone tawbirei aduga mahak na hai Jiribam Amadi Fairjol District ani asi JNB headquarter na Center Sanaba approve tawre haina Jiribam gi oiba yaman nungaiba pau ama pibiraki mamangda aikoina pangthok chakiwa JNB common entrance asidasu Jiribam dagi yamlaba mahairoi kaya amasu saruk yaki masida aikoina Jiribam da JNB da tamningba mahairoi kaya ama leire haibasi khangle loinana matam kharagi mamangda Education Minister unakibada mahakna haijaki Jiribam district ki mayon asida leiriba Jiribam Higher Secondary School asiki wall fencing asi mawong sadre haibana chingba kaya am haiki matam atuda semgat lani haiduna lengak nadif fazaba scheme kaya ama pakalaki school fagar hanji haiba mission da semgani haibasu ngasi phawba sembidaduna taduna leiri asibu sembinabagi damak maileinaba authority singna milyeng changbiu haina mahakna fongdoki
Haukiba mi homdagi thokiba kangluk irang asina maram oiraga Kumbi Central High School da hangba relief camp ta changjafom loduna leiriba inmate jani ngasi Kumbi thongkhongdagi mamang pangna meter chamarom chatlaga leiba Yaima Model Girls High School Kumbi da ngasi dagi hauna hongjidna leiba haukre Kumbi Central High School da leiramba inmate sing aduna Yaima Model Girls High School da hongjinba aduda Kumbi Kendrogi MLA gi PRO amadi mari leinaba miyoi sing lonena BJP Kumbi Mandagi President Cheram Angausana su saruk yaki Angausana na haikibada Kendra asigi MLA na ngasi phawba inmate sing asigi awat apakaya yangsinduna lakli ngasi mafam hongdukli bagi maramdi class 10 thagadaba mahairu singi damak khanduna Kumbi Central High School asi mahairu singi oina laik nampham oina ba sinbani inmate chingnasu harau harauna yabiduna mpham masida hongjinba asi yamna thagachari mpham asida su aikoi punna nungsi chanana laiminasi haiki Relief camp aduda leiba inmate chingnasu phongdorakpada mahairu singi khanbiduna MLA S Premchandra hotna birakpa asigi damak MLA bu thagachari makhatana Manipur miyam amadi ibung ipokayana mateng pangningba leiragasu Yaima Model Girls High School da lakpiduna mateng pangbiu hainasu phongdoraki Haukiba chahi lisingani kulhumdoida Maharashtra da pangthokiba Global Model India Preteen category da Mr. Preteen India 2023 ki mingthol phanglakraba Imphal East District ki wangkai angom lekai dagi thongnauzam yohenba chahi 13 India gi mahut sinduna chaliba tha January tang 10 dagi 13 fawba Malaysia gi Kuala Lumpur da pangthokadoriba I am Model Search International 2024 Preteen category competition da saruk yarugadori competition asida mai pakpa haibasi Manipur miyangi matingna mai pakpa ngamgadoribani miyamna sugatpiu haina thongnauzam yohenbana phongdorakli thongnauzam yohenbagi yumda ngasi pangmisinga akhanna unaduna karamba wakhaldagi modeling gi lamasida changlikhibuno hangbada mahakna hai mahak ahanbada yamna noirami aduna setningba dress set pa phangde migi slim tawa figure ubada yamna masa kangthaningba fawki slim figure tanaba mahaki ima babada haiduna gym sanaba chatki gym trainer oja nganthoiba ningthauzamna mahakpu takpi tambiki madugi matungda model gi oja Rakesh sinaki oja Rakeshna mahakpu modeling gi career asida pusinbiduna Global Model India haiba Preteen category asida mahak mai papa ngamlakibani haiki modeling career asi yamna lana ubugum tawi masi tawragadi Laikta soirakani amadi aranba lambida chatkani haina khanei mahakso modeler ama oina ba hotnarakpada mamapana irangda changkigadra haina pakhatpasu leiki adubu fai khanglakpadagi mamapana yabiki modeling career asida changi hairagadi laiksu yaudaba yade haksangsu faba darkar oi amadi sana khotnabasu maru oi aduna isung Imanaba singna modeling career sida changnakpada lamdam asigi ima baba singna support tawbiu haiki mahakna makhata kibada Manipur da thokliba irang asina angang aikoida yamna charangna bathokhalle lairi pukning changna pabasu ngamre aduna paliba lenga asina irang asisu athuba matamda loisinbiu hainasu phongdoraki thongnauzam yohenba yaripok Uripok Basaspati Lekai da leiba Heritage Convent da haujik class 9 tamli wangkai angom lekai dagi thongnauzam Kopesur amadi thongnauzam ongbi Padmani gi anisuba macani mathakta machi amaleiri Mai da sungai bina wakazum phadri adna kari daroga fagadage amadi kari lambi da chalagana fagadage habdu khangdabina India gi miyamna maruoina Manipur gi miyamna ibu namjingbiduna kai tawadaga fagadage habdu tapiyu amadi aibu support wi aduga hojik Manipur da thoiba irang asina akhoi sa angang oiba khoida yamna charangna ba thabak ama tawi khalasu larik ama pai khalasu pungning changna tawhamdaba aduna hai lepa li belengang asina irang asibu athubu matamda losinbinaba hajai Imphal East Porompata leiba Modern College ki mahari singna Modern College ki principal O Premila Chenubu transfer tawba yaningde college asigi chakwa thawrangda achoba thaudang loduna lakpani haina ngasi Modern College ki mahari singna administrative block ki office so lonsinkre Modern College ta second semester tamliba mahari mangang lakpa pebam na paumi singda phongdorakpada lenga ki order amagi matung ina college kharagi principal singi transfer order ama thoklaki masida college asigi regular principal busu transfer topikre masida college asigi mahairisina yabangamloi Imphal East ki manungda leiriba Modern College asigi award apapum namak tanaduna college asibu chakhatpa
college ama oinaba hotnering chirek asida principal in charge ama thajilakpa asi yaningde lenga ki thawong asi college asigi maharoi singna yaningde malamadna lenga ki order athuba matamda handokpiu aduga hanagi principal bu college asida hanagumna mathau tawhanbiu order thokru fawba college ki administrative block su thingjilagani maramaduna hiram asida ikai khumnabada matik charaba education minister na miyeng changbiu haiki अखोई रेगुलर प्रिंसिपल अमा लेना हादी हजे इरांग जनु कनो तवेदन को अदुना अखोइना हजे इंचार्ज प्रिंसिपल अमा थादा बिरा पछा अखोई मॉडर्न कॉलेज की छात्र छिने यानी अदुगा हजे स्टे ऑर्डर थोक्तेबो इन बॉक्स क्लोज तो पछा जे हाना की अखोई एनईपी सिस्टम अनोबला इसे सिगी मतम दा सिगी ममांग की अखोई कॉलेज से याम सोधारमे अदु लाइबो प्रिंसिपल दिना डेवलपमेंट की लमजिदा कनो तवे याम कन हेल्प तवे अदुना हाई प्रिंसिपल अमगा अमगा हाले तसे दोसिन तवजे अखोई यानी जे याजे याजे दिल्ली लिकर पॉलिसी केस का माइलिना एनफोर्समेंट डायरेक्टोरेट ना करपा अदुदा दिल्ली चीफ मिनिस्टर अरविंद केजरीवाल ना महाक राज्य सभा इलेक्शन की दमक थबक याम चिली हाइना एजेंसी अदुदा इरकी अदुम ओइनमक महाकना मखाताना हाइकिबदा मंगोंदा हंगलप वहांसिंगी पाखुम पीनबा सेम सारे थिगतपगी अमसुंग वहांग पांगीदमा एजेंसी ना पाखतलिबा थबक सिंगी क्लैरिफिकेशन अमसु पीननबसु दिल्ली सीएम ना एनफोर्समेंट डायरेक्टोरेट दा रेडी दा लई ईडी ना कौरकपा केजरीवाल नाथोकपा असि ngasigisina ahumlak subani November 12 da kaurkibadana स्टेट मंगागी मिखलगिदमक महाक थबक चिली डिसेंबर 9 दा कौरकपदना महाकी विपासना ट्रिप लई हाइना थैदोखिबनी केजरीवाल ने इबा लेटर दा लिसिंगनी कुनमरी के जनवरी 19 दिल्ली की राज्य सभा सीट अहुम वेकेंट तौगदौरिबनी आम आदमी पार्टी की कन्वेनर ओइबनीना मरु ओइबा मिखल सिंगी ओइना थबक याम चिली जनवरी 19 पांगथोकदौरिबा रिपब्लिक डे की ओइनासु थबक चिली एजेंसी ना पामलिबा ई पाउनत्रगा डॉक्यूमेंट सिंग मंगोंदा लेबसिंग पीबदा महाक हरावनी हाइकी इराक ता यूएस ड्रोन स्ट्राइक ता लेखिद्रबा इरानियन जनरल कासिम सोलेमानी की डेथ एनिवर्सरी पांगथोकनबा महाकी मोंगफमदा इरान सेम सारिबा अदुगी मनाक्ता बॉम्ब अनि मतम इकान कानादना पोखाइबगी मखोल मियामना ताखी इरान की खा थंग बसरुक तलैबा केरमानदा लेरोन चनकिवा सहीब अल जमान रिवोल्यूशनरी गार्ड सोलेमानी की लेरोन चनफम सहीब अल जमान मॉक्स की मनाक्ता यामना हौबा बॉम्ब पोखाइबगी मखोल ताखिबनी अदुमोइनमक बॉम्ब पोखाइखिबा अदुगी मरमददी मखाताबा पाउ रिपोर्ट तौरखिबा लेखिदे बॉम्ब पोखाइखिबगी मखोल तापदा पाखतनबदगी मथोंग मरम खंगदना चेनबदा नेशनदना म्योय खैदी असो अपन नंकी डेथ एनिवर्सरी की थौरम अदुदा म्योय लिसिंग चा कया सरुक याकी हाइरी अलोबदा मलोब पाव अमुक हन्ना मणिपुर थोकलिबा इरांग असिगी मतंगदा कंप्लेंट ऑफ एफिडेविट अमा कमीशन ऑफ इंक्वायरी मणिपुर बैलेंस 2023 दा एमपीसीसी की माइकेदगी पिसिनख्रे लंगसाई थौना अमदी कक्सिंग अपुनबा लुपना कक्सिंग लमखाइदगी कक्सिंग पुलिस स्टेशन फाउबगी लंबी सिंगी पोटहोल सिंग ब्लैक टॉपिंग तौदुना मेंशनख्रे सकनारबी आईबी खाइदेम प्रमोदिनी की चामसुब मपो कुमन थौरम पांगथोखरे लोनिना रिलीफ कैंप लेबा महरोई सिंह वखलैनादगी ngakthoknaba काउंसलिंग तौबा हौरगनी हाइना एजुकेशन एस की डायरेक्टर नंदकुमार हाइख्रे ngasiगidi इमेज पाउदम पिजेबा matang asida लोसिनजरे मिदिंग ताबिरिबसिंगबु अमुक हन्ना खुरुमजरी लौफम अमा योंजरी कक्सिंग वायरी साबल परेंगी लौबुक लंबीदगी लौ परी अमरोम संगलगा लैबा पॉइंट हुफु हुमदोई पाक चाउबा लौफम अमा अथुबगी ओइना योंजरी
पाम्बीबा मियोइसिंगना अकुप्पा मरोलगिदमक मखादा पिजरिबा मोबाइल नंबर असिदा पाउ फाउबिरउ contact please 9856797631 लौफम अमा योंजरी कक्सिंग वायरी साबल परियंगी लौबुक लंबीदगी लौ परी अमरोम संगलगा लैबा पॉइंट हुफू हुमदोई पाक चाउबा लौफम अमा अथुबगी ओइना योंजरी पाम्बीबा मियोइसिंगना अकुप्पा मरोलगिदमक मखादा पिजरिबा मोबाइल नंबर असिदा पाउ फाउबिरउ contact please 9856797631